Anouba Governor Laklabanina Manipura Tangdu Leitaba Hanjillaklagani Haina Jefinestana phongdokhiba Wapham adu mamai ani longba meeyamda Chamamnahanba Wapham ni State Head ama leina mathou touhandrabadi State Cabinet thamlubagi wahanthok leite Haina Lok Sabha gi MP Dr. Angomcha Bimol Akoijam na phongdokre Sagolban Block Congress Committee na silaga Sagolban FC gi hanagi MLA Dr. K.S. Loken gi meeyamda pangthokhiba interaction program amada mahakna wapham ase phongdokladuna hai Manipur ase India gi state ama oijarabasu Indian democracy gi federal structure leitraba sakti paibana achumba sakpa tauning bata tauba yaba state ama haibadu oire India gi constitutional order gi wangmada law internalized taurakpa ase Handaki asida ahanba nate state amagi law and order haibase governor gi concern nate pasi state lengak adugi mathou ni Law is the sovereign and plenary authority of the state Haina Indian Constitution da mayek sengna yauri Constitution gi matung inna state government list union government list concurrent list Haina ahum thokna lei madugi matung inna state government na tawgadaba thabak thoram sing Union government na tawgadaba amade punna tawba yaba thabak thoram sing tongan na khaidoklaga leiribani adubu lamdam asidadi state na tawjagadaba thabak thoram sing dasu center na khud thingzinduna leire Matam amada Article 257A haiduna Article ama leirami Article adugi makhada state ki law and order assist taunaba center na state amada central forcing thajinba yarami adubu haidiba article ase state government ke sovereign right matli haiduna Supreme Court ta challenge tawrakpadagi article ase Indian Constitution dagi lawthoki State amagi law and order haibase Chief Minister amade Council of Ministers ki makhada legadabani adubu mathou karamna state subject asida governor gi mathou laklibanu haibase chamamnaba phibam amada leiri Article 163 gi makhada there shall be a Council of Ministers to aid and advise the governor of the state Haina mayek sengna yauri Article adugi makhada State Cabinet na lawba decision sing governor na implement tawgadabani State ki internal subject ta mahaki tonganba power haiba ama leite Chief Minister Nongthombam Birena Anouba Governor ama Laklabanina Manipura normalcy halaklagani Haikhibadu gi wahanthok karino Chief Minister amagi prerogative makhada tawgadaba thabak thoram adu governor da taishilaga santi halaklagani haibagi wahanthok ase mahak karimata tawba ngamdre mahaki khutta karimata leitre haiba takjebani haina su mahakna phongdokhi Mahakna makhatana hai Indian democracy ase yamna phajaba miyamgi khutta sakti pumnamak sinaba yamna mapung phaba federal structure amani adubu Manipura tawriba asidi constitution gi wangmada law pumnamak khonggoinaduna leire Wapham asidi BJP natraga Congress ki wapham nate wapham asidi Aikoigi state Manipur gi ni Constitution da yauzaba state amagi right aduni democracy dadi miyamgi kholauna supreme power ni Miyam gi mandate na power kutsin naraga chalairiba state assembly amabu Indian parliament na laibak lepa yaba nate Government of India na chatharagliba federal principle kaiba thabakasi aikhoi yaba ngamloi haina fawba haiba ngamjadraba state laingakasi leitabana hena pharabani nakhayama sengna state assembly asigi laibak asi logi matungina chatkadauribra natragana myoi kharagi thawinsinda chatkadauribra haibasi biyamda mayek sengna khanghanba chungani State amagi Chief Minister na chair loduna pangthokadaba State Security Review meeting adu Governor na waina chair lawraga tawragadi State lengagasi law and order ga mari leinaba thabak thoram singda center na yawhandre haibadu mayek sengle haina mahangna makhatana phongdokhi Manipur thubai ke khandana akhuba furki miye ga tawrpa mokhegi buki gi ethno nationalist project na ya tina belligerent oi bai de aggressive on the politics khatana de Manipur na sikai agona suna na pre master atu adam master de na Indian Constitution ma kha de le but state of Manipur na ma gi hak ma gi power ya de no na thubai ra le bos isse ki police kai le uje moi exercise of one leite sarkar pai mantri jaga khade ke sangbo namre Manipur kai ba se ai ni le cha sin da ni ni ai di imam da ta le se kai ra ne Manipur kai ra le ne kai ba ya se madu ki thuai ba se ki khudam le na no se constitution ki provision ki wang da ta khala ko ne tu min le shu thuai re ne Purun amu ma ta no sin ge hai kai sin da ma ki semi don thuai ba to
우시트레면 따비브라 두칸 롬산을 세트럼 가이락 거이세 이코노미스 투가이 것은 콜로니얼리즘을 떠오르게 콜로니얼리즘 노이랑 게래가 떠오르다 폴란이 같네요 거기 와칼론 하면서 거기 세미론 투가이 것은 세 투가이라 디미세 그룹도 콜라가 하이게 짰더니 떠오르게 떠오르네요